अहानबदा मरोइबा पाउ पिजरी JFD na लाउथोकिबा पुंग 94 गे जनरल स्ट्राइक हौकिबा अहिं नोंयाइदगे हौख्रे कांगलाइपा कम्युनिस्ट पार्टी टाइबंग हानबा ग्रुप की मियोइसिंग खुलाई थादोक्तुना मणिपुर गवर्नमेंट ngasi चंगजरकलगनी हाइरे PMJAY health card पाइबा बेनिफिशियरी सिंगदा अकंगनबा लैना खरदा खुदोंजाबा फंगलगनी हाइरे अमसुंग चिंग सेक्यूरिटी फोर्स ना चिंग अमसुंग तंपा के तोंगान तोंगान ममपुम सिंगदा थुब अहुमबकी थबक चथरे खुरुमजरी ममी टीवी ने संदोक चबा मणिपुरी पाव मिरेंग ताबिर पुनमकपो निरुपमा मुतुमना तराम उक्चरी पाव संदोक पीजरी स्टेट असिदा NRC तौद्रिंगैदा सेंसस पांगथोकपा यारोय हाइबा वाफम यावना तोंगान तोंगान बा डिमांड सिंग तौरदुना कैंपेन फॉर जज एंड फेयर डिलिमिटेशन JFD ना लाउथोकिबा पुंग 94 गे जनरल स्ट्राइक हौखिबा अहिंग नोंयाइदगे हौख्रे जनरल स्ट्राइक असिना महौसागी पुंसीदा अहोंगबा कया पीरे खोइरामबन कैथेल सिंग यावना तोंगान तोंगान बा डिस्ट्रिक्ट सिंगे कैथेल सिंग मरु ओइना तंपाके डिस्ट्रिक्ट सिंगे कैथेल सिंगदा लालोन इति के थबक थौरम सिंग याहनखिद्रे अदुबु अना अयक मरी लेनबा फार्मेसी सिंगदे थोंग हांगरे चथोक चसिन तौनरिबा लंबी नेशनल हाईवे सिंग यावना पोचै पुबा गाड़ी सिंग अमसुंग पैसेंजर पुबा गाड़ी सिंग अमता चेनखिद्रे हाइरे अदुमोइनमक सेक्यूरिटी फोर्स की कांगबुना पामदबा थौदोक सिंग थोक्तनबा अकनबा सेक्सिन थौरांग लौखली कांगलाइपा कम्युनिस्ट पार्टी टाइबंग हानबा ग्रुप के मियोइसिंग खुलाई थादोक्तुना मणिपुर गवर्नमेंट ngasi चंगजरकलगनी हाइरे होम कमिंग सेरेमनी के थौरम ngasi फर्स्ट बटालियन मणिपुर राइफल के पैरेड ग्राउंड दा पांगथोकनी थौरम असिदा खुलाई थादोक्तुना महौसागी पुंसीदा चंगजरकलबा मियोइसिंगना मणिपुर गवर्नमेंट दा खुसु खुलाई सिंगसु खुशिनगनी हाइरे थौरम अदुदा चीफ मिनिस्टर युमनाम खेमचान स्पीकर थोकचोम सैतबदा डिप्यूटी चीफ मिनिस्टर लोसी दिखो होम मिनिस्टर गोविंदास कोंथौजम अमसुंग आर्ट एंड कल्चर मिनिस्टर खुराइजम लोकेन सिंह यावना मणिपुर के गवर्नमेंट की होम अमसुंग तोंगान तोंगान बा डिपार्टमेंट सिंगी मकोक थोंगबा ऑफिशियल सिंगसु सरुक यागनी हाइरे स्टेट असिदा लैबा प्राइवेट हॉस्पिटल सिंगदा अना लायंग चटपदा PMJY हेल्थ कार्ड पाइबा बेनिफिशियरी सिंगदा अगकनबा लैना खरदा खुदोंग चाबा फंगहनगनी हाइरे डायरेक्टोरेट ऑफ हेल्थ सर्विसेज मणिपुर की CMHT अमसुंग PMJAY की स्टेट पॉलिसी मैनेजर डॉक्टर इरेंगबम बिजेताना हाई प्राइवेट हॉस्पिटल सिंगदा पीबा अना लायंग खुदोंग चाबा असे न्यूरोसर्जरी न्यूरोलॉजी कैंसर हार्ट की लाइना सिंह डायलाइसिस अमसुंग किडनी ट्रांसप्लांट असिनचिंगबा कोनसिनगनी हाइरे डॉक्टर विजेताना मखा ताना हाई PMJAY की मखादा अगस्त की तांग 19 लिसिंग अनि कुनगा तरुक्तगी हौना मणिपुर लैबा इम्पेनल ओइबा प्राइवेट हॉस्पिटल सिंगदा PMJAY की मखादा लायंगबा याबा लाइना सिंगदी न्यूरोसर्जरी अमदी न्यूरोलॉजी हार्ट की ओइबा लाइना सिंग कैंसर डायलाइसिस अमसुंग किडनी ट्रांसप्लांटनी CMHT दगे हानदगी सु ममांगदा पंजखिबा स्पेशलिटी मंगा असिदगे प्राइवेट हॉस्पिटल दा लायंगबा यारगा अतैदी अथिंगबा थमदुना लाखिबनी हरिंगांग केंद्र की MLA हाने की चीफ मिनिस्टर N बिरेनगा यूनियन होम मिनिस्टर अमित शाहगा उन्नरुरबा मतुंग ngasi अयुक इम्फाल दा हलखरे मणिपुर मियाम की अपाम्बगी मतुंग इना NRC हाना तौरगा सेंसस कोना तौबा हाइना सेंटर न फिरेप लौरकनी हाइबगे थाजब लई ngarang numidang pung 5:40 ताबा मतमदा यूनियन होम मिनिस्टर ना उन्ननबगे अयाबा पिरकपदगे उन्नखिबनी हाइरे
Housing Manipurda Thengnariba issuesing economic blockade, counter blockade Chathabana Maram Oiraga, Miamna Nongmada Changdaba Yadraba, Polam Sing Marankain Fangdaba, Pochegi Mamal Tangba, Maru Oina Yalomi Miamna, Taliba census stroke Dringaida, NRC Natraga, Manaba Ama Pangtokuna, Miamgi Apamba, Tunghanbina Naba Wapam Sing Tamke, Madugi Mathakta, Laingaki Maikai Kunja, Lising Ani Kunga Humdoigi, February Thada Amadi Lising Ani Kunga Marida, Home Minister Amadi, PM da Thakiba Cherol Singh Puthokpaga Loinana, Bharat Laingaki Registered General Gi Maikai State Laingakta Kangalakiba Cherol Singh, Home Minister da Kushinakibani. Loinana Housing Forward State Laingakna, Kangdava Kun Chamapanga Kunga Taruk Hengalakpa Thengnare, Masina Demographic Imbalance da Chauna Akaiba Pire Haina, Kanganbaga Loinana, Mahak Masamak na iba chiti amasu Home Minister da Kushinaram ki haire. Pumnamak sing asi yenglaga sungsoi soidana miyamgi apamagi matung ina NRC hana tauraba matung da census kona taurakadra haibagi thajaba lei haina phongdokhe. Lamdam asigi yelongmi sing khongjang jangsil labasu हिंसागी ओइबा थबक्ति तौबिगनु हाइना हाइंगान केंद्रगी MLA सु ओइरिबा हानागी चीफ मिनिस्टर एन बिरेना फोंदरकली Security Force na ching amasung tampa ki tongan ba mafam sing da thiba humbagi amasung area domination ki thabak sing makata na chathari Nambol Police Station da register tauraba case amaka mari leina mioi ama Nambol Police Station ki kangbu amana ngarang fare farba mioi adu Kangpokpi district ki cycle Gamfazol dagin haire amarom da Imphal West Commando na ngarang thongju part to area da chathakhiba operation amada ain gi thingkraba lalawlop Pripaki active cadre amaso fare haire Asta Lakshmi Darshan Youth Exchange Program ge saruk ama oina Rajya sida lakhiba Chandigarh amasung Pondicherry ge miyoi nifu amasung faculty member Mariga Governor Ajay Kumar Valaga ngarang Imphal ge Ras Bhavan da unakre Exchange Program asi Bharat Sarkar ge North Eastern Region Development Ministry ge North Eastern Council na sinbani unaba aduda Governor Anusuya Wikena Makhoi sing aduda Manipur ge inak khulaba mausade ge leijaraklaba Nat amasung Sankritan gi matangda wafam kaya phongdokhe asigumba thauram masina naha singgi marakta amana amage Nat amasung Sankritan gi matangda hena masak khangminana ba ngamgani haina phongdokhe mioi sing asina tha asige kun taret fawba rajya asida leiduna tongan ba Itiasik oiraba mafam sing amasung institutional site singda chatkani hairi Bharatiya Janata Party ke National General Secretary Organization ki pham BL Santosh na amuk hana payakpada State Home Minister Govindas Konthau jamna nungai ba phongdokre amarom dak Dr Sambit Patrana Dol asige North East Coordinator oina amasung Rajdev Burman na North East Joint Coordinator oina makhata na thau purakpadasu Govindas Konthau jamna nungai ba phongdokre Maki social media da thagalakpa warol amada Govindas Konthau jamna hai makhoina makhata na thau purakpa asina amata oina punna thabak tawminaduna awang nongpok lamdam da dol asina hena mapangal kanchil halagani haire Chief Minister ge artist singi tengbang makhada pension fangliba artist singna makhoi ge pension book sing lauraraba yaragani haina Manipur Sarkar ke Art and Culture ke Director na thadorpa cherol amana khangalakli hairaba pension book asi tha asige
kunga mathoi fawgi manungda lauraba yagani haina cherol asina makha tarakle paugi marak thana aten break ama tangminase Ibe makigano. Alda betamo. Sige yumse. Next time tina checksin na laksila betam krobani ne. Tadarang se juara habaga amta kitarbo. Asumna mayam na machal go ngap shan dugum. Masigi yumasibu asoya ngan kokada betagi. Next time tina ngap seli. Next time juara habati ngap kokda na basem bani. Zaman technology si na bana concrete ka tokna tina ba matamda. Kapang ng amuk hena angle adli. Next time strength is in the quick. break matung makhataba pau muhana pizari judge and fair delimitation a manipur da NRC tawdringai da census tawba yaroi haiduna ngarang ahing nongyai degi hauraga ngasigi taragi mapan gi ahing nongyai fawba chathagadaba general strike asibu mapung phana saugotuna youth of Pangantabi YOP na Kakching district ke Indo Burma road thingduna khongjang junction khre YOP gi maru oiba thaupu ba sing yauna volunteers sing ayuk angan badagi hauduna lambi paring asida lakpa passenger puba gari yauna makhalamata ge gari sing chalhan khide adumaku emergency gi oiba ana ayek deva karmana jingbadi komthoki NRC tawdringai da census toba yaroi longlip Manipur haiba kholauna jingba sing lauduna chathakhiba lambi thingba aduda yaukhiba YOP gi treasurer TH Rishi Kantana phungdorokhibada Manipur da masing khangdana changchilakliba illegal immigrants sing ase NRC hana tawduna khandoklaba matungda census tawgadabani haina JFD na changchiliba khongjang ase mapung fana YOP na sagutkani aduna NRC tawduna census tawsin khrabadi nongmadi iramdam Manipur asi soidana mutkragani hairaduna matung tarakpadasu JFD ge khongjang ase mai paktriba phawba hanba leitana saruk yakhigani haina phungdokhi Pangatari makai dagi anna mayamda nishinjai hairiba NRC se tawdana census tawba yaroi maramdi kaigumba NRC tawdana census tawsan giba tardi iramdam Manipur se leiriba yellow mi singse mutkragani nongmadi soidana muttana bai damakta JFD Sangsel Iba, Hongjang Sida, YOP, NIRUPAMA, Sogoli, Amazon, full confidence Piraga Sogoli, Madung Taraputasu, Hena Sogotani, Amadi, NRC Tawdavida, Census of Bayaro Habase, Casting District, Labiriba, Akoye, NIRUPAMA, Makegi, Hana, Mayamda, Nishinjari. NRC Tawdavida Census Driver! Yes! NRC Tawdavida Census Driver! Yes! NRC Tawdavida Census Driver! Yes!
Sangayungpham Higher Secondary School gi awatpa lecturer posting numit mangani ge manungda thabiraktrabadi democratic oiba khongjang changchilagani thoido hendong nei kai khumnajariba hojik paliba lengak amadi student organization singi maphamda school asigi mahairoi singi body Sangayungpham Higher Secondary School Student Union ge member singna wafam kharat thamlakli madudi school asida hojik lecturer post asing ase watuna leibna maram oiraga mahairoi singi syllabus mapung faba loibang ngamloidra haibage maru oina boshem amadi kosem gi exam thagadaba singi pungning yamna changna pakhatpa amadi charangna ba fawhol le hairi lainga ki school fagar hansi mission aikoi gi school gi saruk yaudra haina anglekle school asigi class 10 amadi class 12 standard ki oina lecturer gi sanction post kungamari oirabasu hojik supnagi lecturer mapan khakta leire awatpa oja taraga mangani loinana English Manipuri history geography economics haiba subject manga simadi lecturer ama forward leite handak contract lecturer chamanga ga marifugani thoi regularize tawkhiba aduda haiba awatpa oja sing ase subject amagi amamamta oirabasu pibinanaba kayarak haijakhrabasu lengak na tabidana leyakhibani oja yaudana matam koramna lairik tamhangadabanu haina hanglakle lecturer transfer amadi posting arrangement matau koramna tawkhigibage haina hanglakle proper inquiry tawkhibra tawrabadi karamba database ta yumpham oiraga tawkhibanu haina so hanglakle wafam sing asi authority na thabak oina pangthok piraktraba amadi positive response pibiraktrabadi thajariba matam asige mathangi numit August kungani thoidage democratic oiba khongjang kaya school asige mahairoi sing amadi parents ka khusham naraga sangsin jaragani maduda thoklakpa afafatagi tekcha khudingmaki daita lenga ki authority singna ujagadabani loinana leipak asigi bias leitaba student organization khudingmakna school asigi oiba phibam sing asibu yengsinbiu haina so appeal tawrakli watpa oja sing subject amadi amamanda oirabasu pirinaba kaya haijakhrabasu lengakna tabidana leirakli oja yaudana matau karamna lairit tamgadabano hangni lectures transfer and posting arrangement matau karamna tawkhibage proper inquiry tawkhibra tawrabadi karamba database ta yumpham oiraga tawkhibano hangni lengaki school fagat ansi misanda oja leitrabasu school fagathanaba atopa pambai leibra le maram asina school asigi mahairoi singi interest ta aikhoina wafam khara athubada mari leinaba authority singna pangthopinaba Apunba Thongnawjam Sagai Trust ke ahanba foundation day Imphal Tokis Imphal dengasi pangthokpagaluna tongan ba lam singda saknaiba oiraklaba sagai cha sing nat ki lengyan yanduna amadi citation piduna pungning thawatkhre thoronggi sarugama oina Department of Transfusion Medicine RIMS da blood donation camp amasu pangthokhe Imphal Tokis ta pangthokpa thoramaduda India lenga ke ex-Union Minister of State Youth Affairs and Sports Padma Shri Thongnawjam Chawgu Singh, Lining Thau Charitable Hospital Nambol, Managing Director Dr. Thongnawjam Navakishore, Sagagi Ahal Singh Singjamai, Laisang Them Laikai Dege Thongnawjam Tombi, Kaisam Thong Longjam Laikai Dege Thongnawjam Jotina Athoiba Mithung Lensing Oina Saruyaki. Thoramaduda Tongan ba Lam Singh da Leiba, Pune da Pangthokpa Global Model India Amadi, Lising Ani Kungamari da Kuala Lumpur, Malaysia da pangthokpa Mr. 10 International da medal ahum laurakraba Wangkhai Angom Laikai Thongnawjam Gopeshwar amadi Padmani gi machanupa Yohenba amadi Manipur University na lauba Master of Library and Information Science ke exam lising ani kunga darukta gold medal laurakrabi Pukhaudage Nirmala Thongnawjam yauna Thongnawjam sagai ge mithoi mi helaba miyoisingda nat ke lengyan yanduna citation piduna taramna oktuna pungning thawatke wangangloi kayana su trust asina Thongnawjam sagai danatana iramdam asigi haugalakliba mirol gidamak pangthokpa yaba thabak kaya paikhan anabagi matangda wangamkhe
Department of Transfusion Medicine RIMS da pangthokpa voluntary blood donation gi thoramda Manipur gi tongan ba mafam singda khundari ba thongnaujam sagai gi sagaicha blood donor taraga tarukna lemna I katki thoramga mari leinana Padmasri thongnaujam chawbuna phongdokhibada thongnaujam sagai dege hiram khudingda masak naibe mioi sing thorakle lengak londa yenglagasu MLA ani yaure lairikta hairagasu gold medalist medical gi lamdasu Guinness record chanba yauri maramasina sagaicha singi maraktagi lairikta mithoi mihen badi oizaba senthok lambi watpa satra singda trust asina mateng pangba yaba pangse loinana atopa singdasu mateng pangna ba honaminasi haina phungdoki Aroibada maroiba pau muhana pizari JFD na lauktu ki ba pung ni funipan ki general strike hau ki ba hing nong yai dege hau kre Kanglaipa Communist Party Taibang Anba Group ki mioi sing khulai thadoktuna Manipur government angasi tamjarak lagan hairi PMJY health card paiba beneficiary singda akaknaba laina kharada khudong chawa fangalagani haire amadi security force na ching amasung tampa ke tongan ba mafam singda thibuhumba ke thabak leptana chathari Hauzuki oina di Mami TV na sandok chaba Manipuri pau matang asa loisinjare makha taba pau ki damak mileng taduna lebiu